Nongthoma Birengi BJP na luchingba laigakna ngasidagi chahi aniromgi mamangda hudokhiba one district one crop haba thawng asi yamnamak singthangningai oi. Jiribam district asigi oinasu Department of Horticulture and Soil Conservation na ningthina jingsilebagi matungda district asigi lehawa khwaidagi chanaba pambi makhal ama oina jubbi pabibu khanbadagi matamdugi Manipur sarkar na Jiribam district ki oina khwaidagi chanabata natana sathok laina puthokpa ngamgani haina lauthokhibani. Tasena Jiribam asi mahosana asaba lamdam ama oibana jubi khak natana kaju badam dichi kwa mana amadi laphoi pambi na chingba thabada yamna chanaba lamdam ama oidi. Mayam asigi manungda kwa amadi jubi pambi asi jumthong khudingda pambi kharata orebasu thabagi chatnabi amasu leiri. Ngasidi Jiribamgi khungangi lamdam singda leiriba imung khudingmakna kwa natraga jubi pambi kharatang orebasu thajinbagi wakhalun ama poknarakpasimaksu laibak phabani. Amarumda jubi hariba pambi makhal asina maru oina laibakpu phajinduna thambata natana makhal kayada kanaba piri. Pambi ki masada jomsiliba makusing asina kokor pit compost semada chawna mateng pangli mana singi masing asina su saba sumjit miyamna pamnari amaramda mahai oina jubi asimak chinjak oina sijinaba amadi jubi thaw sumbagi lamdasu tangai padana changba polam amasu oirakle. Madugi mathakta ningthina haijing phaduna heklaba jubi amana chahi amadagi ani phawba liduna thambagi khudong chaba lei. Masimadi kwa natraga atay mahi marong singdo oithokte. Hiramasigi matangda Horticulture Department ki makhada liba Kesona Development Office ki Assistant Horticulture Inspector Kekerbam Dhiren na phongdorakpagi matung inna ingkumja lising amaga chapan marfu taruk ki June gi tang amada Coconut Development Board ki mieng makhada pangthokhiba Coconut Day dagi hawduna Jiribamda jubi pambi thabagi thabak asi pak sanna changsinba horakhi hairi. Jubi charasing maru ena pandaki pusilakpa Escortol, Wescortol, Kerala, Mysore amadi Lakshadweep na chingba jubi charasing subsidized rate ta lomi singda phanganki loinana chahi ahum maintenance charge na singba supiki. Madugi mathakta area expansion haiduna ingkumjali singamaga chapan marfudra tarukta su Boroikhal, Babukhal amadi Sabughat na chingma mafamda Horticulture Department na sinduna jubi pambi lising amaga chani khara hena thabagi thoram amasu pangthokhi. Adubu hairiba variety sing asi Jiribamgi hawa nungsit ka hena chanadaba amadi tol variety oibana mai pakpa ngamkhide phongdorakhi. Adubu haujikti ekhogi lamdam asiga khwaidagi chanaba jumthang nariba Assamgi jubi chara Assam tol natraga Assam dor hairiba chara asi paksanna thananaba pandam thamli. Amasung hairiba jubi charasing asibusu subsidized rate lomi singda phanghananaba pandam thamli haina Assistant Horticulture Inspector K Dhiren asumna phongdorakhi. Manipur ki nongtop idada leiriba Jiribam hariba Jiribam district asi jubi thabda khwadigi chanaba mafam ama oibana Manipur government na selection tawba matamda one district one crop ki matangda jubi asi akhoi one district one crop haina selection tawkre jubi asina khwadigi kanaba haibabu ma gi masada item taramari manga hena lokthokpa yai jubi gi thaw sungba yai jubi gi bakery da asaport angang singi oiba makhal khudima ki semba yagre loinana jubi gi manana sumjit decoration plate semba yagre Maramaduna Hauji one district one crop ka iroinana Horticulture Department da Jiribam go chanaba Assam tol Hauji athuma tamda laani Maramaduna Jiribam da lebiriba praja khudingmakna hariba jubi char sing asi lawna thabiu aduga Jiribam da chaukhotpa aduga jubi ki pothok puthokpa lamdam ama ohensi haidna ehna horticulture ki maike dagi miyang paujel se pijare Haujik lagriba wafamdi department ki maike dagi one district one crop ki pandam phangba ngamnabagi damak Jiribam da paksana jubi pambi thananaba honarakpa asida lomi singi thaudang yamna maru orakli masigi damak mari lenaba singi maike dagi charasing asibu lomi singda chanaba mamalda phanghanaba honabiba matam gi oina sarkar gi tengmang pibibaga loinana jubi thaningbagi wakhalol ponbaga loinana training su matik chana pibiba mathau tari. Department ki official sing amadi lomi singna pukchel sengba amadi thabak suningbagi hainabi thamba loinana marketing gi matang da su cheksinna jengsin biba mathau tai matam adudata one district one crop ki mahi phangba ngamgani khalli.